Ngarangdagi yausang haubanina misingse yausanggi koiba chatpa nungaiba yausang yauraga leirabra. Oh, yausang yawa loi chanagra male mayamse. Kaidoramino koi kaimi habnaba sem sariye. Kurizam Sital Singh, hello. Taram nokchari changbirakpagidamakta. Hi che, nungairibo, nungairiye. Kaidorino, kaimi habnabagidamakta semiye koi pu Folk TV office ta lairiye hosi. Kaimi ngaibada ware, ngaibiramo soidana hapcharaklage. Aja pung se kya tagani? Hanagi hapa timing 9:30 da adum hapna hona jarage. Nungairi. Kaimi 38 na sila kadoine horen pung 9:30 swaida hapakani. Tawam nungai Tim Singhi Boys. Amarjit Moirangthem, thank you. Love from Korea, thank you. Nungaire. Damngal yausang yaudabra yumda dum lairaba. Yausang sidi angang mayamgi kumay yengbasine na nungaire da hojikandi. Rajesh Ningthaujam, hoi yausang angang mayamgi kumay yengbasine nungaiba makhal amani. Pung 9:30 swaida hanagi matamda tum hapcharake. Che ka hinjang chage nga thongba chaye noidi kai kai mathel chanarage. Hi inau kai mi tharpagi matamdu hairo. MD Ajad Khan. Kai mi horen pung 9:30 da sungsai soidana hapcharake ngaibiramu. Che ngaibada ware khara ngana hapuo hoi ngana hapcharake ngaibiramo. Che kai mi yengingbana loire hoi ngaibiramo hapcharage. Che gi voice tabem nungai, thank you. Iben moite yausang yaudrabo. Yausang yaudre yausang ji yamdi yauninge adubu mayamgi seba oina mayamgi video se hapnaba aduga mayamgi video de lepadi yadabina khoi nungaiba yausangi kumhai loina thadok jare mayamgi damakta kathok jare yausang manung ja khoi staff loina office da lengdana adumak thabak sujare. Chese kai lamdagino ai kaino dagini Risikanta. Che bu Folk TV do nambol da lai bra nambol da lai hauji so khoi nambol da loina lai jari. Angang ani se karam matam da chawdino angang ani chawbase madum wari yengbiro aduga khangani. Che boys mati amta tawbiro hoi sungsu soidana tawjage. Chatlo nang sida changlakanu. Chatlo Yausang si nungai bro. Yausang nungai taba khangde khoi di hana adum chama nei yausang sida dum laire hana sidum laire adu keshu khetnaba laite khoi dadi. Chatlo Che kai mi ngasi upload tawdira hoi ngasi upload tawgadabani. Anthony Ba Sister yeng na kai mi ngai rage aduna farani da.
ꯍꯣꯏ ꯑꯗꯨꯝ ꯍꯣꯏ ꯀꯩꯃꯤ ꯑꯗꯨꯝ ꯉꯥꯏꯕꯤꯔꯣ ꯉꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯁꯤ ꯃꯌꯥꯝꯒ ꯑꯗꯨꯒ ꯀꯩꯃꯤ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯁꯤꯕ ꯄꯥꯟꯊꯣꯏꯕ ꯅꯪꯁꯤ ꯏꯆꯦꯒꯤ ꯑꯣꯟꯊꯣꯛꯅ ꯈꯣꯟꯖꯦꯜꯁꯤꯗꯤ ꯑꯉꯝ ꯇꯥꯔꯤꯃꯈꯩ ꯀꯜꯂꯤꯗꯀꯣ ꯍꯦꯟꯅ ꯍꯦꯟꯅ ꯇꯥꯅꯤꯡꯉꯤ LG ꯃꯩꯇꯩ ꯃꯣꯏꯔꯥꯡꯆꯥ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯆꯦ ꯀꯣꯏꯕ ꯆꯠꯇ꯭ꯔꯣ ꯀꯣꯏꯕꯒ ꯆꯠꯇ꯭ꯔꯦꯗ ꯍꯦꯟꯖꯤꯠ ꯅꯤꯉꯣꯝꯕꯝ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯀꯩꯃꯤ ꯍꯥꯞꯀꯗꯕꯁꯨ ꯑꯣꯏꯕꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯊꯥꯕꯜ ꯆꯠꯂꯔꯣꯏ ꯀꯩꯃꯤ ꯑꯣꯏꯅ ꯌꯦꯡꯂꯒ ꯂꯩꯔꯒꯦ ꯍꯣꯏ ꯀꯩꯃꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯊꯥꯕꯜꯁꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯅꯤ ꯑꯃꯨꯛꯇꯪ ꯆꯨꯝꯊꯣꯛꯎꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯀꯃꯦꯟ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯥ ꯍꯜꯂꯛꯑꯦ ꯑꯩ ꯑꯗꯨꯝ ꯎꯕꯒ ꯄꯥꯖꯔꯛꯏꯁꯤꯅꯤ ꯌꯥꯎꯗꯤꯌꯦ ꯁꯤꯗ ꯑꯣ ꯂꯥꯛꯑꯕ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯦ ꯅꯣꯏ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯝꯕꯣꯜ ꯑꯩꯈꯣꯏ ꯄꯨꯐꯣꯛ ꯇꯤꯚꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯌꯦ ꯍꯦꯄꯤ ꯌꯥꯎꯁꯪ ꯀꯩꯃꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯁꯣꯅꯝ ꯑꯃꯗꯤ ꯄꯨꯄꯨ ꯐꯣꯛ ꯁ꯭ꯇꯥꯐꯁꯤꯡꯕꯨ ꯃꯥꯡꯒꯣꯜ ꯑꯣꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯛ ꯃꯥꯡꯒꯣꯜ ꯑꯣꯏꯖꯒꯦ ꯍꯣꯏ ꯀꯩꯃꯤ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒ ꯀꯩꯃꯤꯁꯨ ꯍꯣꯔꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯆꯦ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯄꯨꯟꯁꯤꯒꯤ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯣꯏ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯨꯡ ꯀꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯋꯤꯁ ꯇꯧꯕꯤꯔꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯌꯥꯝ ꯀꯨꯏꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨꯅ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯄꯨꯐꯣꯛ ꯇꯤꯚꯤꯒꯤ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯥꯎꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯀꯔꯤꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯂꯩꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯖꯔꯤ ꯑꯗꯨꯃꯛ ꯇꯨꯡ ꯀꯣꯏꯅ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯀꯩꯃꯤ ꯍꯥꯞꯂꯛꯂꯔꯣꯏꯗ꯭ꯔꯥ ꯀꯩꯃꯤ ꯉꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯅꯤ ꯍꯣ ꯄꯥꯟꯊꯣꯏꯕ ꯅꯪ ꯄꯥꯟꯊꯣꯏꯕ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯉꯥꯏꯕꯤꯔꯝꯃꯣ ꯁꯣꯏꯗꯅ ꯌꯦꯡꯕ ꯐꯪꯂꯒꯅꯤ ꯄꯥꯟꯊꯣꯏꯕ ꯁꯨꯝ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯃꯨ ꯍꯥꯃꯨ ꯑꯉꯝ ꯍꯥꯟꯅꯒ ꯀꯜꯂꯤꯗꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯦꯄꯤ ꯌꯥꯎꯁꯪ ꯄꯨꯄꯨ ꯐꯣꯛꯀꯤ ꯗꯗꯥ ꯆꯤꯆꯦ ꯃꯌꯥꯝ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝ ꯁꯦꯝ ꯇꯨ ꯌꯨ ꯍꯦꯄꯤ ꯌꯥꯎꯁꯪ ꯌꯥꯎꯁꯪ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯎꯔꯣ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯟꯖꯣꯏ ꯇꯧꯊꯣꯛꯎꯔꯣ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯀꯩꯃꯤ ꯌꯦꯡꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯄꯥꯟꯊꯣꯏꯕ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯑꯉꯝ ꯀꯜꯂꯤꯗꯀꯣ ꯁꯤꯛꯁꯇꯔꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦꯗ ꯍꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯊꯣꯛꯆꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯑꯒ ꯑꯩꯈꯣꯏꯗ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥꯒ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯌꯥꯝꯒ ꯂꯣꯏꯅꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯌꯦꯡꯕꯗ ꯑꯅꯥꯕ ꯐꯅꯔꯦ ꯇꯨꯡ ꯀꯣꯏꯅ ꯇꯧꯕ ꯉꯝꯍꯟꯕꯤꯕ ꯑꯣꯏꯌꯨ ꯍꯣꯏ ꯑꯅꯥꯕꯁꯨ ꯐꯕꯤꯔꯣ ꯑꯋꯥꯕꯁꯨ ꯄꯣꯊꯥꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯛꯀꯦ ꯀꯩꯃꯤꯁꯨ ꯄꯥꯟꯊꯣꯏꯕ ꯃꯈꯥ ꯑꯗꯨꯝ ꯑꯩꯅ ꯊꯥꯖꯔꯛꯀꯦ ꯆꯨꯝꯂꯛꯀꯅꯨ ꯍꯥꯏꯔꯒ ꯄꯨꯡ ꯀꯌꯥꯗ ꯍꯥꯄꯛꯇꯣꯏꯅꯣ ꯄꯨꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯞꯄ ꯃꯇꯝ 8-9 ꯁ꯭ꯋꯥꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯆꯠꯂꯣ ꯅꯪ ꯁꯤꯗ ꯆꯪꯂꯛꯀꯅꯨ ꯆꯠꯂꯣ ꯈꯣꯡꯃꯨꯖꯝ ꯁ꯭ꯌꯥꯝ ꯕꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯀꯃꯦꯟꯒꯤꯗꯃꯛꯇ ꯑꯩꯗꯤ ꯌꯥꯎꯁꯪꯒ ꯈꯪꯗꯦ ꯆꯦ ꯑꯩ ꯌꯥꯎꯁꯪ ꯄꯥꯟꯊꯣꯏꯕ ꯌꯥꯎꯔꯣꯏ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯀꯩꯃꯤꯅꯦ ꯑꯉꯝ ꯅꯅꯥꯎꯅ ꯄꯥꯝꯖꯔꯤꯁꯦ ꯀꯜꯂꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯃꯤ ꯉꯥꯏꯕꯤꯔꯝꯃꯣ ꯌꯥꯎꯁꯪ ꯌꯥꯎꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯌꯥꯎꯒꯗꯕ ꯑꯣꯏꯔꯒꯅ ꯅꯨꯡꯉꯥꯏꯅ ꯌꯥꯎꯊꯣꯛꯎꯔꯣ ꯍꯜꯂꯛꯑꯒ ꯋꯥꯕꯗꯣ ꯄꯣꯊꯥꯕ ꯑꯣꯏꯅ ꯀꯩꯃꯤ ꯌꯦꯡꯕꯤꯔꯣ
Bedana Leima how ai tayeng asaidagi adum udaba adudugine kaurakpaga adum khumisini Bedana. Happy yausang kaimi 20 minutes phawa thagat pibagi marak tas dum khoi 20 minutes yaubadi dum yawan jarake yaunabadi nei khoi hana sum haigi buduni action gumba yaurapa aduga character si yam yamakpa taragadi 20 minutes to yamna wana thoe aduga adum chumna icham chamba normal wari watai mi amani na sanaba adugumba leiragadi adum yarage khoi 20 minutes se yauba ngamna bona jage Aku ima se kai mi de pungau ngau re hoi ima do aina thagat jari na hai ina khara tambiu kai mi se angang su yin na re ahan su yin na re loina pambi do oi re mayam ne am nungai je che punsi nu sanga mayam gi seba tauba ngam jaro thank you mayam gi seba tum koi na tauba ngam jage Hoi khara thuna thajarake adum horen koina hapa matam pung 8-9 swaida che comment padrise kaigino ai udabagini uradi dum pare thodam chingai ganba comment pabide ai hojik pajare ubaga warabino ngasi am thajadana live kala ame haiba khangbu khange che hoi hoi wak na mayam ga wari watai sana na bana thajarak pane du mayam se yausang oina yam hena yauramada changa roidra na khalu bane du adum changbi rai ngasi di pung ke adai mu tharakani che sana thoi ngasi si pung 8-9 akhoi na hana tharakpa matam do adum tharakani ngai ba warida kaimi yeng bana loire sonam hoi ngai biramo sujai soidana hapchara age Nungairibo che yamna nungairiye yausang ga koiba chatrabo mayam sibo akoi office ki staff kai oina di yausang koiba chatre akoi di suti laitre mayam gi mayamna kaimi sidum pambi adum nungsibi banina yengnari banina mayam gi wathan basu yadaba aduna koi yausang ga suti pungthan thadok jare aduga somda oina office to oina thabak ta mai wansin jare koi kaimi ngai jari 6 star adum ngai biramo oi biu che thogal bo mapung phana to biu pupu folk tv gi Hoi, Dolly Naurem, sungsai soidana taujage. Loktong bumkan da sing yausang yawi adum nungai full support kaimi and Pupu Folk TV 6 sonam. Thagat jari adum yausang yam nungai na adum yawiyu. Che koi ga wari sanaba se yam nungai Nurmida akhoi su yam nungai ye adum mayam ga wari watai sanaba comment sumaina pirakpa Thangai sing namak thengnaraga natraga phone da wari sanaba phangdramaksu adumna comment ibirapa aduga aina ujaraga pathokjarapa mayamga loina basisu akhoi da syamna nungaiba ma faujai ai live yengingdre comment pa de mi chang mi khainai ai hek ubaga dum pa jara isini ko ngasai ge udabagi ni ai mi chang mi khainai ba kari mata laijade Happy Hausham che hoi channel siam nungai awana yaudana matam sangna miyam gi mating pangba ngamba oibiu hoi mayam gi thauzal dagi board dagi anai yaudana tung koina khoi mayam gi seba tawba ngamba oijage hauzik so horen gi kaimi yam kana semi ras dung si khaidem comment paraktra di bit laite pathok chare Iche gawada su kaimi se mai chatle o adum hoi anamana lam khudimak adum kaimi se pamna yengbiba mali yamwana ngai jari kaimi ngai biramo che shona mai gi comment pa bi de ai ubaga pathok chare e
ꯀꯩꯃꯤꯁꯨ ꯂꯥꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤꯁꯨ ꯀꯣꯏꯕ ꯆꯠꯅꯤꯡꯉꯤ ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏꯕ ꯊꯥꯗꯣꯛꯂꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯋꯥꯖꯔꯕ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯇꯤꯝꯕꯨ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯌꯥꯝ ꯐꯖꯩ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯌꯥꯝ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯦ ꯀꯩꯗꯧꯕ ꯌꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯌꯥꯎꯅꯤꯡꯉꯤ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯁꯦ ꯍꯦꯟꯕꯅ ꯑꯩꯈꯣꯏ ꯂꯦꯞꯆꯔꯒ ꯊꯥꯗꯣꯛꯆꯔꯒ ꯃꯌꯥꯝꯒꯤ ꯀꯩꯃꯤꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯕ ꯂꯥꯛꯆꯔꯒ ꯁꯦꯝꯖꯔꯤꯕꯅꯤ ꯍꯣꯏ ꯑꯗꯣꯝꯅ ꯑꯋꯥꯃꯟ ꯈꯪꯕꯤꯕꯁꯦ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯇ꯭ꯔꯦ ꯑꯩꯒꯤ ꯀꯃꯦꯟ ꯍꯜꯂꯛꯑꯣ ꯏꯕꯦꯝꯆꯥ ꯑꯩ ꯑꯗꯨꯝ ꯍꯟꯖꯔꯛꯑꯦ ꯎꯕꯒ ꯉꯥꯏꯕꯗ ꯋꯥꯔꯦ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕ ꯉꯥꯏꯕꯗ ꯑꯩ ꯋꯥꯔꯦ ꯆꯦ ꯁꯕꯅꯥ ꯁꯨꯜꯇꯥꯟ ꯄꯥꯊꯣꯛꯆꯔꯦ ꯋꯥꯕ ꯀꯣꯛꯄꯤꯔꯣ ꯑꯔꯃꯥꯟ ꯀ꯭ꯔꯤꯌꯦꯁꯟ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯕꯤꯁꯣꯔꯖꯤꯠ ꯃꯩꯁꯅꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩ ꯂꯥꯏꯐ ꯌꯦꯡꯅꯤꯡꯗꯔꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗꯦ ꯑꯩ ꯎꯕꯒ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯏ ꯆꯦ ꯀꯩꯃꯤꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥꯗ ꯄꯤꯅꯤꯡꯉꯤ ꯀꯩꯃꯤꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝꯈꯩꯗꯁꯨ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯚꯤꯋꯔꯁꯁꯤꯡꯗꯁꯨ ꯑꯩ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯗꯨꯝ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯇꯤꯝꯁꯤꯗꯁꯨ ꯑꯩꯅ ꯀ꯭ꯔꯦꯗꯤꯠ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯃꯟ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯤꯅ ꯍꯣꯠꯅꯔꯤꯕ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯍꯟꯕ ꯁꯛꯁꯦꯁ ꯑꯣꯏꯍꯟꯕꯁꯦ ꯀꯅꯥꯅ ꯑꯣꯏꯍꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯚꯤꯋꯔꯁꯤꯡ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯣꯏꯍꯟꯕꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯗꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯍꯣꯠꯅꯖꯔꯛꯀꯦ ꯀꯩꯃꯤꯒꯤ ꯒ꯭ꯔꯨꯞꯁꯦ ꯌꯥꯎꯁꯪ ꯊꯣꯛꯅꯗ꯭ꯔꯕ ꯊꯣꯏꯍꯦꯟꯕ ꯂꯥꯏꯁ꯭ꯔꯝ ꯍꯣꯏ ꯑꯩꯈꯣꯏ ꯀꯩꯃꯤꯒꯤ ꯇꯤꯝꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯌꯥꯎꯁꯪ ꯊꯣꯛꯇ꯭ꯔꯦ ꯆꯦ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯍꯥꯞꯂꯛꯀꯅꯤ ꯁꯆꯤ ꯁꯒꯣꯜꯁꯦꯝ ꯍꯣꯔꯦꯟ ꯄꯨꯡ 8-9 ꯁ꯭ꯋꯥꯏꯗ ꯍꯥꯞꯆꯔꯛꯀꯦ ꯃꯅꯤꯄꯨꯔꯤ ꯁꯣꯔꯠ ꯐꯅꯤ ꯀꯂꯦꯛꯁꯟ ꯀꯩꯒꯤꯅꯣ ꯁꯤꯁꯇꯔ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯔꯛꯑꯣ ꯑꯩ ꯎꯖꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯑꯩ ꯎꯕꯒ ꯄꯥꯔꯛꯏꯁꯤꯅꯤ ꯑꯁꯃꯠ ꯈꯥꯟ ꯆꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯌꯣ ꯍꯣꯏ ꯄꯥꯊꯣꯛꯆꯔꯤ ꯎꯕꯒ ꯅꯟꯗꯩꯕꯝ ꯌꯥꯏꯐꯕ ꯃꯩꯇꯩ ꯑꯩꯗꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ ꯂꯥꯏꯕꯨꯡꯗ ꯂꯩꯔꯕꯅꯤꯅ ꯆꯦ ꯍꯣꯏ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯨꯝꯕ ꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯈꯔꯁꯨ ꯀꯠꯊꯣꯛꯄ ꯇꯥꯏ ꯑꯗꯨꯅ ꯑꯗꯣꯝꯅ ꯀꯠꯊꯣꯛꯄꯤꯔꯒ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕꯤꯔꯤꯗꯣ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯌꯦꯅꯁ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯍꯦꯄꯤ ꯌꯥꯎꯁꯪ ꯁꯦꯝ ꯇꯨ ꯌꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯎꯁꯪ ꯏꯟꯖꯣꯏ ꯇꯧꯕꯤꯔꯣ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯇꯤꯝ ꯎꯠꯂꯛꯑꯣ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯁꯣꯝꯗ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯏꯗꯤꯠ ꯇꯧꯔꯤ ꯏꯗꯤꯇꯔꯈꯩ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯐꯖꯅ ꯅꯣꯡꯃ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯣꯏꯅ ꯎꯠꯆꯔꯛꯀꯦ ꯊꯧꯅꯥꯎꯖꯝ ꯁꯌꯥꯆꯅꯨ ꯀ꯭ꯔꯦꯗꯤꯠꯀꯤ ꯃꯇꯥꯡꯗ ꯆꯦꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏꯁꯦ ꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯥꯏꯛ ꯇꯧꯋꯤ ꯌꯥꯝ ꯆꯨꯝꯃꯤ ꯊꯧꯅꯥꯎꯖꯝ ꯁꯌꯥꯆꯅꯨ ꯊꯥꯒꯠꯆꯔꯤ ꯍꯦꯄꯤ ꯌꯥꯎꯁꯪ ꯆꯦ ꯁꯦꯝ ꯇꯨ ꯌꯨ ꯁꯤꯁꯇꯔ ꯀꯩꯃꯤ 38ꯁꯦ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥ ꯑꯗꯥꯏ ꯊꯥꯒꯠꯇꯣꯏꯅꯣ ꯀꯩꯃꯤ ꯉꯥꯏꯕꯗ ꯌꯥꯎꯁꯪꯒ ꯌꯥꯎꯗ꯭ꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯔꯤꯜꯁ ꯃꯅꯤꯄꯨꯔ ꯀꯩꯃꯤ ꯄꯨꯡ 9-10ꯗ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯌꯥꯎꯁꯪꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯌꯥꯎꯊꯣꯛꯄꯤꯔꯨꯆꯣ ꯅꯅꯥꯎ ꯒꯦꯃꯤꯡ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯁꯅꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯊꯦꯡꯀ꯭ꯌꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯆꯨꯞꯄꯗ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯆꯦ ꯁꯣꯏꯗꯅ ꯊꯥꯕꯤꯔꯛꯎ ꯉꯥꯏꯕ ꯋꯥꯏꯌꯦ ꯕꯣꯏꯀꯥ ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯉꯥꯏꯕꯤꯔꯝꯃꯣ ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯠꯂꯛꯇꯣꯏꯅꯣ ꯁꯤꯁꯇꯔ ꯀꯩꯃꯤ ꯅꯥꯎꯕ ꯌꯨꯝꯅꯥꯝ ꯄꯨꯡ 8-9 ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯄ꯭ꯔꯤꯇꯤ ꯄꯥꯉꯝꯕꯝ ꯆꯦ ꯁꯣꯅꯝ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯌꯨ ꯄꯥꯊꯣꯛꯆꯔꯦ ꯄ꯭ꯔꯤꯇꯤ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯅꯨꯡꯁꯤꯕꯤ ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯃꯦꯃꯣꯔꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯁꯦꯡꯕ ꯅꯠꯇꯦꯁꯨ ꯍꯥꯏ ꯁꯤꯁꯦ ꯑꯗꯣ ꯑꯁꯦꯡꯕ ꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤ ꯆꯪꯉꯛꯄꯅꯦ ꯏꯅꯥꯎꯁꯦ
Iben moite kaimi loikha angang yam nungsiye nandaibam yaifaba maitei thagachari Sister comment pirau pa pirau natradi saurani ai hek ubaga adum pajarake ko comment se yambana adom na comment tawbada su dum urangani jar jar chatkiba aduduna ni ko aina hek ubaga ti dum pathok jarakpani ai Sonam chanu no lekai de thabal kaya da no de 10 dani che kai mi se loi khiroidra loi ga da ba khara wali che happy yausang panthibagi sing chawbaga chaholo matam khara ngai binarasi adum yengbiu kaimi next part karam kan halak tino che enga khoi ngasi hapaka doini ts thaja ai ki comment pa biu pathok chare kaimi gi thawai loi khada changdoi ra amta hai biu yenga ga khangminarasi horen ngai biramo aina na haido adi wari gi magul mangani adom na ngai ribadusu kitang magul handa ba wat kadana khanje edona yaragadi horen ngai ra khangbiro aigi minglo thoibisna kawe haidu dinahan mo jena padi paningdraga aduga o thoibisai u hodabagine ai ngasidagi di khangaurage thaudam chingkhai ngan ba kaimi full support thagachari Sachi Chabal Sem Sonam Chanu ki Konjal se tabayam nungai thagachari Sachi Chabal Sem Samanda naurem aigi comment pabide samanda aigi ubaga pathok chari e sauganu Sister ni min se kai ko ga biro o amu comment biro i diparo i dijala aigi min sonam Isman Khan na che aigi comment paba kauri se kai gino kaude udabagini hek ubaga ai pachara e kai misung lu hendano wari gi makha pole adudi hoziki oina di loigadaba wachari adum yengbiu Aloktong bam kanta sing kaimi ngai bada wareda 6 sonam hoi ngai biramo sungsa soidana hapjarak lagi horen mayam gi awaba ko hanjarage Deten che kaimi yam fazaye priti pangambam thagachari Pupu Folk Tales ki studio amadi team se kari lamdagi no khoi ki studio na nambol da laye aduga khoi ki team di lam tongan ba lam sing dagi ngaktani Sister ki studio se kai lam da laye amta haibiro o khoi ki studio nambol da laye hazita sai jagrabaduni Sajid Khan cheng anang se yam nungsiye aigi comment di pabide he ubaga pathok chare e kaimi pung kya da thagalak tuino sonam kaimi seurem pung tare ni pa da soidana thaga charake che khoi di yaw san yaw dro akhoi di yaw san yaw dre che kainom haibige Daroses na kumba isai mayenge bako ithoiga kumbado aduda Daroses to yam kaklido kahino amta haibio yam thoninge haiba character na ne Brio Berta Sevam happy housang same to you yam ngai ba ngamje ngai biramo horen soidan haptara age Cheras Kumari itil hai bawari do kai gino hap triduna soidana hapchara ani du su yenas kaini next part ngai bawara bani ko iche samanda naurem horen soidana hapage ngai biramo
ꯀꯩꯃꯤꯁꯤꯗ ꯍꯅꯨꯕꯤꯁꯨ ꯍꯅꯨꯕꯁꯨ ꯂꯣꯏꯅ ꯌꯦꯡꯉꯦ ꯃꯩ ꯆꯠꯂꯦꯍꯦ ꯀꯩꯃꯤꯗꯤ ꯍꯣꯏ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯑꯍꯜ ꯑꯉꯥꯡ ꯈꯛꯇꯅ ꯄꯥꯝꯅ ꯌꯦꯡꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯅ ꯍꯣꯠꯅꯖꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯉꯥꯡ ꯈꯛꯇ ꯌꯦꯡꯅꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯍꯜ ꯈꯛꯇ ꯌꯦꯡꯅꯕꯅꯤ ꯍꯥꯏꯅ ꯁꯦꯝꯖꯈꯤꯗꯦ ꯑꯍꯜꯁꯨ ꯑꯉꯥꯡꯁꯨ ꯌꯦꯡꯅꯕꯅ ꯁꯦꯝꯖꯈꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯣꯏꯅ ꯄꯥꯝꯅ ꯌꯦꯡꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯏ ꯄꯥꯛꯄꯅꯦ ꯍꯥꯏꯅ ꯈꯟꯖꯩ ꯇꯤꯌꯩꯁ ꯊꯥꯖ ꯗꯥ ꯔꯣꯖꯦꯁꯀꯤ ꯀꯩꯃꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯁꯥꯕꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯅꯣꯡꯃ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯛꯀꯦ ꯑꯗꯨꯗ ꯑꯗꯣꯝꯒꯤ ꯑꯉꯥꯡꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯇꯥꯖꯒꯦ ꯑꯗꯨꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯣꯏꯗꯅ ꯁꯤꯟꯖꯔꯛꯈꯤꯒꯦ ꯀꯩꯃꯤ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯔꯦ ꯉꯥꯏꯕꯤꯔꯝꯃꯣ ꯂꯣꯏꯇꯣꯡꯕꯝ ꯀꯥꯟꯇ ꯁꯤꯡ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯀꯃꯦꯟꯒꯤꯗꯃꯛꯇ ꯀꯃꯦꯟ ꯄꯥꯗꯕ ꯌꯥꯎꯔꯦ ꯀꯩꯃꯤ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯣ ꯑꯩ ꯎꯗꯕꯒꯤꯅꯤ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯆꯦꯒꯤ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯩꯅꯧꯗꯒꯤꯅꯤꯀꯣ ꯆꯦꯅ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤ ꯂꯤꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯗꯤꯠ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯛ ꯇꯥꯕꯤꯌꯨ ꯀꯩꯃꯤ ꯉꯥꯏꯔꯤ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯞꯆꯔꯛꯑꯅꯤ ꯆꯦꯁꯦ ꯋꯥꯔꯅꯤ ꯀꯃꯦꯟꯁꯦ ꯌꯥꯝꯃꯟꯗꯅ ꯄꯥꯕꯗ ꯕꯤꯁꯥꯟꯇ ꯄꯨꯌꯥꯝ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀꯩꯃꯤ 38 ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯑꯒꯦ ꯉꯥꯏꯕꯤꯔꯝꯃꯣ ꯅꯦꯛꯁ ꯏꯄꯤꯁꯣꯠ ꯄꯨꯊꯣꯛꯄꯗ ꯁꯣꯏꯗꯅ ꯄꯨꯊꯣꯛꯑꯕꯤꯌꯨ ꯅꯥꯎꯔꯦꯝ ꯃꯍꯦꯟꯗ꯭ꯔ ꯍꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯒꯦ ꯀꯩꯃꯤ ꯃꯤꯅ ꯏꯗꯤꯠ ꯇꯧꯔꯒ ꯐꯅꯤꯗ ꯊꯥꯒꯠꯄꯤꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ ꯇꯤꯌꯩꯁ ꯊꯥꯖ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯖꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯊꯥꯒꯠꯄꯤꯔꯛꯀꯅꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯋꯥꯔꯅꯤꯡ ꯇꯧꯖꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯇꯥꯗꯕꯒꯤꯔ ꯃꯣꯏꯅ ꯌꯧꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯈꯪꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯈꯪꯅ ꯈꯪꯅ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯃꯤꯁꯦ ꯍꯦꯟꯅ ꯄꯥꯝꯕꯒꯤ ꯇꯧꯔꯤꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯋꯥꯔꯅꯤꯡꯗꯤ ꯀꯌꯥ ꯑꯃ ꯇꯧꯖꯈ꯭ꯔꯦ ꯌꯥꯔꯛꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯧꯈꯠꯆꯒꯅꯤ ꯔꯣꯃꯤꯌꯣ ꯅꯥꯎꯔꯦꯝꯆꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯗꯕꯤ ꯀꯥꯜꯂꯒ ꯃꯤꯒꯤ ꯄꯥꯏꯀꯣ ꯋꯥꯔꯧ ꯌꯥꯗꯦ ꯑꯩ ꯎꯗꯕꯒꯤꯅꯦ ꯑꯩ ꯅꯣꯏ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯁꯦꯔꯤꯌꯦꯜꯗ ꯂꯥꯛꯇꯦꯕ ꯆꯣꯡꯉ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯦ ꯆꯠꯈꯤꯕ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯃꯊꯛꯀꯤꯗꯣ ꯎꯍꯧꯗ꯭ꯔꯒ ꯃꯈꯥꯒꯤꯗꯣ ꯍꯥꯟꯅ ꯎꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯋꯦ ꯑꯗꯨꯒꯤꯅꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯀꯩꯃꯤꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛ ꯁꯨꯝꯂꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯉꯥꯡ ꯑꯍꯜ ꯂꯣꯏꯅ ꯁꯨꯝꯒꯦꯅ ꯁꯦꯝꯖꯔꯛꯄꯅꯤ ꯆꯤꯆꯦ ꯀꯩꯃꯤ ꯃꯈꯥ ꯏꯄꯤꯁꯣꯠ ꯉꯥꯏꯔꯤ ꯍꯣꯏ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯞꯆꯔꯛꯂꯒꯦ ꯃꯤ ꯈꯨꯌꯥꯝꯁꯤꯗꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯄꯨꯕꯨ ꯐꯣꯛ ꯇꯤꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯌꯨ ꯄꯥꯊꯣꯛꯆꯔꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯣꯐꯤꯁꯁꯦ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯄ꯭ꯔꯥ ꯊꯦꯠꯄꯅꯦ ꯀꯩꯅꯣ SBI ATM ꯑꯃ ꯂꯩꯕ ꯈꯥꯗꯤꯝꯁꯀ ꯂꯩꯕꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯅꯦꯕ ꯔꯨꯔꯦꯜ ꯕꯦꯡꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯊꯥꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯆꯦꯛ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯅꯦꯛꯁ ꯏꯄꯤꯁꯣꯠ ꯑꯦꯗ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤ ꯂꯩꯒꯦ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯤꯁꯨ ꯑꯩꯈꯣꯏ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯝꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯀꯩꯃꯤꯁꯤ ꯌꯥꯝꯅ ꯄꯥꯝꯕꯤꯈꯤꯕ
ꯑꯩꯈꯣꯏ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒ ꯀꯩꯃꯤꯒ ꯕꯣꯠ ꯇꯧꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯊꯦꯡꯅꯔꯝꯃꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯃꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣꯔꯤꯇꯤꯁꯦ ꯀꯩꯃꯤꯁꯤꯅ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯀꯩꯃꯤꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯃꯤ ꯁꯦꯝꯈꯤꯕꯅꯦ ꯀꯩꯃꯤ ꯍꯥꯄꯛꯄꯅꯦ ꯑꯗꯨ ꯀꯩꯃꯤ ꯂꯣꯏꯔꯒ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯈꯤꯒꯅꯤ ꯑꯗꯨꯕꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ ꯂꯥꯛꯑꯕ MD ꯑꯣ ꯃꯌꯥꯝ ꯃꯔꯛꯇꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ MD ꯅꯖꯤꯔ ꯑꯂꯤꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕꯅꯦ ꯃꯥꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯝꯃꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯃꯥꯏ ꯀꯃꯦꯟꯁꯦ ꯄꯥꯕꯤꯔꯛꯇꯦꯅ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯏꯔꯛꯑꯝꯃꯦ ꯑꯗꯣ ꯑꯩꯅ ꯎꯗꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯥꯏ ꯀꯃꯦꯟ ꯄꯥꯊꯣꯔꯛꯇꯦꯅ ꯑꯗꯨꯒ ꯗꯥ ꯔꯣꯖꯦꯁ ꯃꯩꯇꯩ ꯍꯥꯏꯕ ꯆꯦꯅꯦꯜꯗꯨꯗꯁꯨ ꯑꯗꯨꯝ ꯁꯣꯅꯝꯅ ꯀꯃꯦꯟ ꯄꯥꯔꯛꯇꯦ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯍꯪꯉꯛꯑꯦ ꯑꯗꯨꯗꯣ ꯑꯩꯅ ꯇꯁꯦꯡꯅ ꯎꯗꯕꯒꯤ ꯄꯥꯗꯕꯅꯤ ꯑꯗꯣꯝꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯀꯔꯤꯃꯠꯇ ꯂꯩꯖꯗꯦ ꯎꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗꯁꯨ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯃꯦꯟꯗꯣ ꯎꯗꯕꯒꯤ ꯄꯥꯗꯕꯅꯤ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯒꯦ ꯐꯨꯡꯒꯥ ꯋꯥꯔꯤꯗꯗꯤ ꯈꯔ ꯁꯥꯡꯕ ꯍꯥꯞꯄꯤꯔꯛꯑꯣ ꯋꯥꯔꯤ ꯇꯥꯔꯒ ꯇꯨꯝꯕ ꯊꯦꯝꯃꯤꯅꯤ ꯋꯥꯔꯤ ꯍꯥꯞꯄꯗ ꯍꯥꯟꯅꯒꯤ ꯍꯟꯖꯤꯜꯂꯒ ꯍꯥꯞꯂꯛꯄꯗꯨꯗꯤ ꯍꯜꯂꯒ ꯇꯥꯅꯤꯡꯗꯦꯕ ꯀꯣ ꯆꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯄꯨꯄꯨ ꯐꯣꯛ ꯇꯤꯝ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯣꯏ ꯌꯥꯏꯌꯦ ꯐꯨꯡꯒꯥ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯄꯥꯝꯅꯕ ꯃꯑꯣꯡꯗ ꯍꯥꯞꯆꯔꯛꯀꯦ ꯀꯩꯃꯤꯁꯨ ꯂꯣꯏꯍꯟꯅꯤꯡꯗꯦ ꯀꯥꯎꯕ ꯆꯤꯡꯁꯥꯡꯂꯛꯄꯁꯨ ꯅꯨꯡꯉꯥꯏ ꯈꯪꯖꯗ꯭ꯔꯦꯗ ꯑꯩ ꯂꯣꯏꯅꯃꯛ ꯍꯦꯛ ꯅꯨꯡꯉꯥꯏ ꯂꯣꯏꯅꯃꯛ ꯍꯦꯛ ꯄꯥꯝꯃꯤ ꯉꯥꯏꯕꯤꯔꯝꯃꯣ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯊꯥꯒꯠꯂꯛꯄ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯞꯇꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯆꯦꯒꯤ ꯀꯃꯦꯟ ꯄꯥꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯑꯧ ꯑꯩ ꯎꯔꯒꯗꯤ ꯑꯗꯨꯝ ꯄꯥꯖꯕꯅꯤꯀꯣ ꯋꯦꯜꯀꯝ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯀꯩꯃꯤ ꯉꯥꯏꯔꯤꯅꯦ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯅꯦ ꯇꯥꯅ ꯉꯥꯏꯕꯤꯔꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯨ ꯃꯅꯤꯄꯨꯔꯤ ꯑꯦꯛꯇ꯭ꯔꯦꯁ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯤꯃꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯂꯩꯇꯦ ꯀꯦꯔꯦꯛꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯂꯧꯔꯤꯕ ꯔꯣꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯝꯖꯩ ꯌꯦꯡꯉꯤꯗ ꯑꯩꯗꯤ ꯑꯗꯨꯝ ꯆꯦ ꯌꯦꯡꯗ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯑꯣꯏꯅ ꯐꯨꯔ ꯌꯦꯡꯍꯟꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯂꯒ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝ ꯑꯣ ꯃꯥꯏ ꯃꯤꯡꯁꯦ ꯃꯦꯃꯣꯔꯤ ꯅꯠꯇꯦ ꯍꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯗꯅ ꯃꯌꯥꯝꯁꯦ ꯅꯝꯗꯅ ꯌꯦꯡꯍꯜꯂꯒ ꯂꯣꯏꯔꯦ ꯅꯪꯒꯤ ꯌꯨꯖꯔ ꯅꯦꯝꯁꯤꯗ ꯃꯦꯃꯣꯔꯤ ꯂꯩꯕꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯔꯦ ꯑꯩ ꯀꯩꯅꯧꯗꯒꯤꯅꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯉꯁꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ ꯃꯌꯥꯝ ꯑꯃꯁꯨ ꯆꯪꯕꯤꯔꯛꯏ ꯑꯅꯧꯕ ꯀꯃꯦꯟꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯀꯃꯦꯟꯁꯤ ꯎꯗ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯍꯦꯟꯖꯟꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩ ꯎꯔꯀꯥꯟꯗ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯄꯅꯤ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯀꯩꯒꯤꯅꯣ ꯀꯃꯦꯟ ꯄꯥꯔꯛꯇ꯭ꯔꯤꯁꯦ ꯀꯥꯏꯅ ꯍꯥꯏꯕꯤꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯀꯅꯥꯝꯇꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯂꯩꯖꯗꯦ ꯑꯩꯒꯤ ꯂꯤꯁꯅꯔ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯆꯞ ꯃꯥꯟꯅꯅ ꯂꯧꯖꯩ ꯌꯥꯝꯅ ꯂꯨꯝꯅꯁꯨ ꯂꯧꯖꯩ ꯑꯩꯈꯣꯏꯅ ꯑꯗꯣꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯀꯩꯃꯤꯁꯦ ꯍꯥꯞꯄ ꯉꯝꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯆꯂꯥꯏꯕ ꯉꯝꯖꯔꯤꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯗꯅꯕ ꯀꯃꯦꯟ ꯄꯥꯗꯦ ꯍꯥꯏꯕ ꯍꯥꯏꯅ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯤꯗ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯇꯦꯅ ꯋꯥꯔꯧꯒꯅꯨ ꯑꯩ ꯎꯗꯕꯒꯤ ꯄꯥꯗꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯊꯥꯕꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯅꯠꯇ꯭ꯔꯒ ꯑꯅꯤꯔꯛꯇꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯕꯤꯌꯨ ꯅꯨꯃꯤꯠ ꯑꯃꯁꯨ ꯍꯥꯏꯖꯔꯛꯈꯤꯒꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯒꯗꯕ ꯅꯨꯃꯤꯠꯇꯨ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯃꯃꯥꯡꯗ ꯈꯪꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯀꯣꯏꯁꯟ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯑꯗꯨꯒ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌా ꯑꯃ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯎ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯄꯤꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯦꯄꯤ ꯌꯥꯎꯁꯪ